Kuki CSO Working Committee Urkulgi Maikaidigi Ngarang Tholakpa Sirolamada Government Lokatpam Tokpa Tabaksing Lokalaktabadigi Total Shutdown Indefinite when Sataragan have a walk from Mama Fondorakli. Takiba Matam Pung Nifugani Panki Matam Loiraduna Government Haojik2 Pao Lokatpam Tokpa Taba Amata Lokatabana Maram Oiraga WCKCSO Urkulgi Maikaidigi Indefinite Total Shutdown Haojik2 Maktigi Havidi August Kitang Manga Pung Taragani to Ayuktagi, Satnaba Horagani Hanalak to Creek, Hariba, Indefinite Total Sadanosida, electricity, Amazon water supply, telecom services, medical emergencies, airport bound passengers, postal services, security force vehicles in the day, Ayat Apan Piroi, Komtok and have a wap Mamadepali. Makata na paliba warola man security forces in army, Assam Rifles, BSF, CRPF, Amazon, state forcing na. Convoy sing undertaking to matamda ADP natragana patrol duty sing na convoy commander natragan officer in charge na makhoigi rank yamdrabada captain natragana major amana mangjauna na committee media amasum security in charge ta mangjauna na lakaduriba convoy sing aduna pauloro kadabne hari makata na thoaningdaba thawdo haibidi shutdown asida yet akai pirapasing masa masana risk pujagadabne wafam yauna makata na phongdorakri July Thada Numaina Kaptuna personal ani misam ohum hatki yung puntraga mari gari taruk mai thaki Manipur amasum Yunalangan state asigi law and order gi phibam phagat hanana ba amasum thawaning da thaudok sing thola handana ba anauba BJP ama thangjalakpaga loinana CRPF gi battalion ani gi cobra personnel sing deploy tarok labasu mamang thada security personnel ani yauna misam ohum numaina kaptuna hatki Yung kuntraga mari amasung gari taruk mai thaki thaudok sing asigi mathakta mafam ahumda bom thamlambaga loinana mafam amadana pokhailamki media amana khomjinba report ki matung ina mamang thagi amagi ayuk amasung nungthilda KNA B ni singnaba singna kamjong district sa 7 PS na konwa Indo Myanmar border pillar number 113 ga naknariba Faizol Kuki khul Sangklaruk Naga Kulamadi Hoining Thanada Yum Taragatret Maitatoki July Anida None District ki Nungba PS na Konba Laikot Kuki Kul Yum Taruklom Maitaki July Mangagi Nungtilda Kangpopi District ke Geljang Subdivision gi Thingkhos Khong Kulda Yum Ani Maitaki July Marigi Numidang Pung Taramathuram Tarakpadana Thongju AC gi ex MLA Bijoy Koijam gi Faiza Laitongda Leiba Yumna Sakangdaba Singna hand grenade ama langsilamki July Taruki Nungtilda Urkul District ki Nungsang Kulsa Taraki bi imbusta Nifu Suba AR gi personal nisiki July Taraki Nungtilda MU gi Awang Thangba gate manakta Sakangdaba Singna bom ama pukhayan ki July Taraga Mathugi Nungtilda 57 Mountain Division gi Kemka Naknariba Laimakong Singmangi Meetei gi Yum Taruk Mai Tharambada Yum Ahum Tumna Saki July Taraga Marigi Numidang Sanapati gi Oklong Kulda Leiba NSN IM gi KM the AR na Koishili have a Wahaudigi Makogi 407 truck yauna Gari Ohumai Taki Loin waiting shed Amasumai Tatoki July Taraga Maragi Numidang Weramda Koktrukno Awang Lekaida Ningthausam Samtom Kopa Miu Emana Masanu Pabu Numena Kapturaki July Kungi Angan Bada Kairau Wangkim gi Ngangkam Tambaugi Yumda Numai Pai Bising San Alagama Kaptur Halamki Maki Loina Bibuna Tang Yanduna Hanabo Hanaramki July Kungani Tugi Ayukta Kamjong District sa 7 PS na Kuanba sa Trikunaw Amadi Kolen Paunaba Thong Bom Pokayan Duna Tudeki Bagaloin na Torel Mapan na Kamba Bolero Camper Amasumay Tadoki July Kungataruki Numidang na Tamna Pokpigi CRPF ke Manakta Kukigi Sukeder Singidamak Purak Panihayna Haibasana Tanabayawa DI Truck Miyam na May Taki July Kungatare ke Ayukta Imphal Urkul Lambida counter blockade sa Thabasingna Gari Singdagi Posay Singtaki July Kungamapan ke Ayukta None District ki Khopum PS na Kuanba Betiang Kulda Cobra Commando gi Kuta Naga Biles Kat Amalekiti Numid Adugi Numidang da MU gi main gate ka nak mayuk na ba mapam amada hand grenade ama thamlongki Numidang pung ni pantarak bada su uri po khwesnam laikai yaw na mapam anida bom sing thamlambagi thaudok sing thoki Yosef Hmar Lusingba singna soibana pamdaba thaudok thokibani Lusingba singna tawgadaba mathau matamsana tawhodaba satkadaba lambi maikei sumhodabana Manipur gi sahi kiyagi itihas matam punamakta masak thiduna lehuragadaba haukibasai ahum henbagi pamdaba thaudoda thokibani haina Hmar Inpui General Headquarter gi hanagi President Joseph Hmar na phongdokri
Wafam asi ngarang All Manipur United Clubs Organization amukona sinduna Imphal gi Manipur Integrity Pillar da haikaleka tamaga loinana Kwakaithil da pangthokiba kunga mapan suba Manipur Integrity Day 2026 ki palan thoram da phongtokibani thoram adu Joseph Marna hai Manipur gi sahi lising kya gi itihas da masak mai sak pamutana ba hona ringai faklang amadi iron beam ningkhairak padigi firefighter ani lekhitri haukiba ningthokaba namiki numidang da Greater Noida da leiba electronic chip manufacturing unit amada thokpa mai sakpagi thaudokta rescue operation gi thabak tawringi khaudana faklang amadi iron beam ningkhaiduna nanbada firefighter ani lekhitri aduga ahumna aso apanakri police ki matung ina Greater Noida dagi Ecotech 3 industrial area da leiba ILGIM da haukiba ningthokaba namiki numidang khaudana mai salakhi mai sakpagi thaudu adubu firefighter sing yamdrabada fire engine taruk sijina duna muthana bonaki firefighter sing akan mamongda mai haulang pok adubu muthana bokona ringai sairakta khangogdana factory adubu faklang amadi iron beam ningkhairak tuna firefighter manga nansinduna aso apanaki aso apanang laba firefighter manga adubu mathautaba analeng sa thanabagi damang manak nakpu hospital da ambulance ta khaptun pokki adubu fireman Rohit Yadav amadi head constable driver tirap tapal asok pa duna maram oiraga laikat na bangam dana laikidre haidi pausna makata na phongdoki analeng sa thari bale mauriba fireman sing adu hauze huzik le palaitana analeng gi thabak sa thari hospital gi mekedi di Khudong thiningai oidre haina phongdokri hauzik pawbi gi oina ILGIM da thokiba mai sakpagi thaudo adu karidagi mai salakibano haiba khangmangam dana lairi police ki mekedi gi mathauta legal gwebe action lokhat kre hensu pausna makata na phongdorakli tanker sing pura khri ataina thamlamli police headquarter na thokpo order indabagi wa toknari Ziribam da Manipur gi miyam gi tangai fadava polam sing thanayau pa truck samri rom security convoy na ngak sialagi Imphal salak naba matam ngai na dunu lena basu ngarang CRPF convoy mana ngak sialaga tanker khaktamak khankat laga pusilakri pochai thanayau pa truck kaya numit kya ni ngai dunu lerak sing hondok laga thamlam bada penadri Manipur police headquarter na thokpo order indawi gi wa tonari Likhun Singh Nahai, Manipur Police Headquarter ki Additional DG Dr. I.K. Muibana DGP Manipur ki Muhutsilaga nan langjing da leiba CRPF ki IG Manipur and Nagaland sector da thakiba message samada garangi oina Imphal ki ahang bagari sing ziribam amasum khongsang tamna pusinda CRPF company amasum ziribam ki posai thaniyaw bu truck sing FCI ki polam sing IOCL amasum LPG gi loina tangai fataba polam sing pusilang na ba CRPF ki convoy ama thorang ton ki convoy aduna punna load tawraba tanker sing LPG gari sing FCI truck sing ama sum tangai fataba polam sing pusilak pa truck sam ga yang kai pusilang na ba wapam mek sing pali adu manama gari adu CRPF convoy ama na ngak sialaga ayuk pung taruka minit kundagi khongsan ba horakhiba convoy aduna thawa sum LPG tanker sing kaktamak khallaga pochai thanna yawba truck sing adu tongwana khandok thamlambani haina pawgi likhun sing adu na haidi ngarang security convoy adu ngak selaga purakhiba gari singi manungda LPG tanker yangai kamapan petrol tanker taraga taru diesel tanker nifu kamapan mix tanker taraga taret ATF tanker ani kerosene tanker mari chemical tanker amama sum ahang ba tanker amayari ngarang convoy satkraba matungda jiriba manungda lemhauriba gari asi thau tanker taraga taru LPG bullet tanker mari amasum posai